Lakhipur online puthok saba August ki tang taret jumsa kaisa numit ki Khomjinba Pao tabirase ahan bada maroi ba pao Jiribam gi relief camp ta leiri ba miyoi sing masa masa gi yumda hanjin ba hore Bangladesh ta parliament dissolve tawduna athupa matamda maraki ba sarkar ama semna ba khanakre district transport office mathau tohon bina ba wakat phongdorakli Jing ning khairak pagi thodok amada Jiribam da ama sire marina sokapan nangle amasung wusu da silver amadi bronze laurakraba kasar dagi thongamba mitei butaram na okre Hauzik mapungoi ba pau tabirase Jiribam district ki relief camp ta leiriba miyoi sing ngarang dagi masa masa gi yumda hanjin ba hore district asigi relief camp nipan ki manungda ngarang ahan bagi oina jingdong lekai gi upper primary school gi relief camp ta leiramba imung nipunipan gi miyoi chamaga kuntra homdoi ngarang masa masa gi yumda hanjin khre hairi panbayai hairiba relief camp asida leiriba sing asi jun gi tang taruk tagi mongbung khuldagi lanjena rakhiba sing ni hairi Jiribam district administration gi lamjing makhada security force singaloinana thabakasi paikhat pani hairi inmate singbu mayum phawu thinba sida DC Jiribam Krishna Kumar senior SP M Pradeep kuntramapan suba AR gi CO Akash Kumar CRPF ki official sing relief camp ki nodal officer M Surjit Singh ADC TH Manoranjan Singh SDC M Dabananda Singh amadi atopa official kaya susaruk jaki hairi DC Krishna Kumar na haikibada miyam gi mating yaudanadi santi purakpa ngamloi ngasi aikoina relief camp asida lerakliba miyoi sing asibu masa masa gi khunda thamliba si security matik chana thamlaba matungda lehenbani makha taba atei singsu athuba matamda masa masa gi yumda halanaba honaragani haiki Bangladesh ta Bharat ki mahiroi lising mapan galoinana Bharat tagi miyoi lising taramapan rom leiri haina Bharat ki mapan thorom puba mantri Subramaniam Jaishankar na phongdokre masigi manungda kaya amati Bharat ta halakre Bangladesh ki ningtam landa saruk yakiba imung manunggi masa masuda thabaki matangda reservation thambagi wathok tagi asuk chauna Bangladesh ta irang thokani haibasi kanana su khalude irang asina maram oiraga police ki miyoi yauna miyoi chamagi mathakta punsi mangkhre miyoi lising kaya marumna Dhaka da leiba Pradhan Mantri gi official residence tamna thomjilakpadagi sanglaba chahi 35 chupna Pradhan Mantri oirambi Sheikh Hasina pham thadoktuna mahaki manaunupi Sheikh Rehana ga loinana Bharat changjafam lauduna leiri Mapabung Sheikh Mujibur Rahman Bangladesh ki ahanba Prime Minister ni lising amaga chamapan humbutara mangada mahaki lanmi kangbu amana mahakaloinana machanupa hom hatki matamaduda machanupi ani Sheikh Hasina amadi Sheikh Rehana mapan leibak ta leikibana thodogadu nangkhidabani hairi Hojik thokliba irang asigi matungda leibak asigi parliament dissolve tawduna athuba matamda maraki oiba sarkar ama semna bakhanakre Mifamda Prime Minister Oirambi Hojikna House Arrest Oiduna Leiribi Khaleda Jia Yauna Atei Phajinduna Leiba Rajnitiga Marilenaba Miyoi Kaya Masu Thadoklagani Hairi Bangladesh ta Oiriba Irang asina maram oiraga Pibam asigi matangda Bharat nasu Rajniti dol pumnamaki oiba mifamama pangthoktuna khanakre Bangladesh ta thokliba irang asina maram oiraga ain kaina naronda Manipur da changsilakpa amadi thokaningdaba thodok sing thokpa thingnabagi pandamda Jiribam da numidangi curfew thamjinkhre Bharatiya Nagarik Suraksha Sanhita Lisingani Konomdoi gi section chamaga humphomdoi gi makhada Jiribam district ta miyoi manga amadi masidagi hena punba khujukhulai puduna chatpada athingba thamkhre amadi luhong khongdongba amadi asiana thokpagi thodok singda mangjaunana ayaba launabasu Jiribam district magistrate nagarang thokpa cherolamada phongdokre Amaromda Meghalaya Rajya dasu Bangladesh ki irang asina maram oiraga leibak asiga yumlo nariba ngamkhai paringda numidangi curfew thamjinkhre Kasar lalangda Milala Samgi makhada nimit tarani gi oiba mitei mek tambitak pi pagi thoromama ngarang hodokre hodokpagi thoromaduda A Ibotombi TH Brozen President Maifa Wahengbam Surendra General Secretary Milala Sam Binod Singh Education Secretary Milala Sam A Manitombi amadi TH Binodinina mathangsina mifamapu mithunglen amadi ikai khamnajaba mithung sing oina taista phamki Maifa gi President Thangjam Brozen na aikhoi khudingmak mitei mayek khangdaba yadaba gi matam oirakle aduna aikhoi khudingmakna mitei mayek asi tamlasi haina phungdokhi
Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Manipur laingakta matam kuinadagi Jiribam districta district transport office ama thambiduna mathau tawhanbiu haiduna mafam asigi miyamna ngasi phawba haijaduna lakli chahi asigi march ki tang 13 da chief minister na virtual ki khutangda Jiribam district yauna DTO hangdok pikhi adubu ngasi phawbada staff sing thambidabana miyamna penadri district transport office mapung phana thambidabana gari anoba leirak pasingdi Assam gi registration number oina loduna Assam da revenue kari hiramasi gi matangda Jiribam gi dibong khunau da leibi wai ranjita tv kopi nupi amana Jiri news network ki paumi singda sunna phongdokhi Jiribam district asida koi matam kuinadagi DTO office ama hangbina bayana koi sarkar da or koi jeri pali ba gomena sida hajarakpadagi jani bachahi asigi mas ki tantra mathoida koi office oina di hangbi khre adugo thabak oina di amatta chathabirakte maram asina koi Jiribam da leriba praja miyam asi adukki matik wai madudi hojik koi imphal da chalaga koi taluba id license lothoba or gari che semba je ngamjade haiba kari gino haide makha da chatba so mu yadre flight da chakani adugi kharsa di koi Jiribam je adukki matik id awaba ngamtana thanna leibanina adugi damta khudong chataba oje loina na koi chale haina amu noma da su koi banate hotel da leiba khotba mayam tare maram asina koi chalaga hekta imphal da che semu bai se ngamjade aduna koi matam koina dagi leirappa koina tanjarappa dimana si phangni haina harau jarura ga su koi thabak koina upirakta se koi haji paliba sarkar or government gi mathakta koi penjade maram asina yaragadi athuba matamda koi gi kano DTO office si mapung phana chathabinaba or thaba inghang tawbada koi Jiribam da leiba praja mayam se khudok sahanbiu haibase koi Jiribam gi praja ma oina koi haji paliba sarkar asida koi gi mapung phanbiu haiba haise thamjaraga koi matang asida Yamna nungai taba thodok amata ningthau kabagi ahing pung 3:30 taba matamda nong kanna chubana maram oiraga Jiribam district ki Sonapur GP ki Ahmedabad village part 1 da nupi macha masire aduga miyoi mari asoka panangle chingning khairakpagi thodok asida Muhammad Azizur Rahman gi jumda chahi tararom tamak kairibi Nurmona Begum kobi nupi macha ma leikhidre hairi aduga yum asigi miyoi mari na asoka panangki Soglaba miyoi sing atudi Rani Begum chahi 13 machanupi Gulsana Begum chahi 19 machanupa Muhammad Salimuddin chahi 13 amadi machanupi Sumita Begum chahi 9 ni miyoi mari asigi manungda machanupi Sumita Begum gi phibam lusilakpadagi Silchar Medical College Hospital da pukhatkhre aduga ataya sokpa sing atudi Jiribam Hospital da laikanari hairi All Jiribam Sports Association AJSN Sinduna Jiribam Higher Secondary School ki sanabungda chathariba ahanba Mazarun Bibi Memorial Senior Futsal Tournament 2024 gi ngarang sanakiba ahanba semi final match ta Sinlon Club B na RYC Bibo goal manga mari da maithiba piduna Sinlon Club B final la changkhre match asi Visual Aziz Haider amadi Orajen Singna conduct tobiki aduga tournament asigi ngasi anisuba semi final match ta Digli NC ga LFC ga sanagani Gawati ki Desbhakta Torun Ramphukon Indoor Stadium da August ki tangmari amadi manga da pangthokiba Kunipan rak suba senior nupa amasung nupi ki All Assam Inter District Wushu Championship ki Taulu Masana gi Taulu Bare Hand amadi Single Weapon hairiba masana ani asida mai paktuna silver amadi bronze medal lawrakraba Kasar District ki manung chana leiriba Lakhinagar dagi Yumlembam Thongamba mitei amadi mahakaloina basing ngarang haunabi matung ina
Bakhal Dikli Amadi LDC Lakhinagar Club Ahumna Sinduna Sanaroi Sing Asibu Harau Tayam na okre. Kangan Jabama Healthcare Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Asi Tambiba Haure Healthcare Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchada practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lengsimbirabu natraga mobile number 939573245 ta pau phaunabiyo Nungairaba Pao Kasar Pular Tolda Holistic Therapy Center ama hangdok jare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin birago senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center, Nilmundi Complex, OB Road, Fullertol, Kasarasam. Nongmaizing natabada numit kudingi ayuki pung mapandagi numitangi pung teret phauba layengzari. Mobile number 8638078821. Hariba number asida layengba lakpagi mangwainana appointment book tobinaba khanganjari. Aroibada Maruipa Pao Amukhanna Jiribam gi relief camp ta leiriba miyoi sing masa masa gi yumda hanjin bahaure Bangladesh ta parliament dissolve tawduna atupa matamda maraki oiba sarkar ama semna bakana khre District Transport Office mathau tohon binaba wakat phongdorakli Jingning khairakpagi thodok amada Jiribam da ama sire marina sokapan nangle amasung wusu da silver amadi bronze laurakraba kasar dagi thongamba mitei butaram no khre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare